Madam gi yum sidi yam phajaye. Miro lejade hairaga kaga sina yam marang kaina saine. Ka baraga santok labadi bako sel yamna phanglagani haina khali. Sum phagi tawbani ko Madam sawba yade aidi phagi yamna tawgale. Miss aikhoi gi yum se mi mayamna su adumaina loina hairiba. Yam marang kaina sai gaina. Aduda aina aikhoi imau nupi gi su khallaga saribani haiduna khumi. Asengwa suni Miss ki su saruk yauribani kaino. Laibaga yam nungai dori bazani ko aikhoi yum se. Aigi isanaga nupa matom daga oire aidi yum sida imau amadi pamlabani tawrise aduda Miss hoidawna masak phajabi matik sabi imau amadi pamba adubu upaidi leite do Miss kidi khangna basanaba nupagadi leitro haujikan sibu Madam aigi oinadi amakhakta natteda leirise ani ahumdum leirida aduda makhoi sing adudagi hena phaba ama khallaga yum palage haina khanjariye nupi aikhoidi ahenba nupa khanba hebase tangai phadra tawphadraba yadraba mathau amani haijariba tas adunidana misidi aiga moyam sanai he ado hangoiganu ai mista kainomta hangjage ko misna amok lana khandoi jala karisu oiba wafambodi nateda aikhoigi ichanupa si nupi ama thirasira haina khaliye aduda misna aikhoi yumsigi mau aikhoigi na imau nupi oijaregi haibasida misna kari wakholon khalibagi haiba Madam gi wafam asi yamna luihe khumba khara wana thokadaba mali tasengbadi yum panba haibasi nupa nupi anigi chaurba role amani haijariba aduna Madam hoigi sarduna nupi aihakpu minungsi amaga loinana nungsi na loina bigadaba amadi masana nungsi jai pamjai haibagi ihul khangdringaida karamna aina hekta yes haina paukhum pigani louribadi thamoi sengbaduni yum paminabada darka lairibase aina asi haira haiduna Madam na lana khanbadi khanbiganu ko aidi dong hekta haigeli isada arotpa haibado thamba pamjadaba misakni ko misna bu yabirabadi aikhoigidi loina yarabani ichanupa su adum yagani maramdi ichanupa se mamaina haibadane hiktokadaba misak oidabani yaragadi ngasi se numitsu yamna phai asengba wa khangdokpana phagadra haina khaliye Tanja asida thanil yumduda lai mamabu kauduna kaduda changlai Miss Riya su yumsida lakpiramli ima aigi phirol khara sugadaba leibane khara subiuba hayengse ai luhongba ama chatkadaba leiba phirosing asi haujimak suhoudrabadi nangdabasu yaye Pare nakoyani wari makha sanaramu ai isagi phirol sing asi khara suru gi ko aikoi miskane wari ngahak sanaramu aduga ngasimak result khangba pami hairi basini ko aidi asumna hairamlaga sakhi kadudagi mapan thokirami sakhina mapandagi kadugi thongadu lok tawsinduna Miss Riyabu mamau nupi oinabagi plan tawrami Miss Riya aikhoi yumsida ahanba lakpasidi kari chasige Sir yaranida Madam na saga londona mayama sareda ado Madam na di yumsigi mamau ama pami haina aingonda tami pausibu sarna di knowledge ka laitro hairisibu kaidainoda aikhoi imana sum phagi tawba oiramganida tawbudi aikhoi imase mamau pameda haiduna sum lairabani aduda aina sahi ahum phawbadi laikhigi haina khali miski di khanga sanaba haibadi boyfriend ga thamdribo harisibu hais magi se tasengna khangningdona hangliba jala natraga aisibu nungsiduna hangliba jala
Ai hꯧjimakidi kanasu thamdrida aingondabo pakhang kanana nongsi pamjai gaina haibi dainoda sak yam thibanina. Warigadi loirehe mispu kanana masak thi hairibano yam phajaida mispu masak thi gaina hairakpa mi singdo masak maming hekta hairo ai phuba chalugene nupa naha kyagi mitafam oinariba sabanida kananabu pamloidoriba nungsiroidoriba mispu masak thi haiba mi singdo mit yadrabu nupa ngakta oiramganida. Pongtha hek thagat pire aikhoi sarsima minadi aise yam thi ngaujai haibigi wani nupi oibigi rasi yaukde gaina hainari ponida sarna ahanbani aise phajai gaina hairibase ngasi se aigi wakhalsi yam haraujai sargi ahaubo khudol ama tamjaba taredana adudi sar kai chaninge amta hayodana. Ho hayeng school lakpadane asapot ahauba ama hekta leiro school da saga thaknanaba ngahak phamuko miss ai dress amukta honglukhige thanil na dress hongba ka adudagi chatke tawbada ka adugi thong adu solon khiba maramna thong hangba yadana leirami karigino thong hangba yadribasina kanana loliba jano ngasi se ai singnaba amadi leise aikhoi imana aise kainomdi tawdorese. Kaidorege sir sarna murum sonduna leirabadi kaidore haibano. Thong hangba yadre aduginine kanana thong asi lolibano haiba khangdrene tawrise aiju gyan mamsilaye tawrise. Kaino harisibu aibu yumsigi mauiba tarabo haiba aidi isam samna yumsida madam na yum khangba oina koiro o haiduna koirak paniko aduga tawdiba lila asibu karino sir leisabi aiga sarga mi leitraba chikpa ka asida solon silaga thambiri sibu aisibu yam taungambi nupi tahangadori bazala. Miss aidi nafamda karisu aranba thabak sathakiba leiteko masi ponamaksi aikhoi imana sinba plan soidana oiramganiye ka aduda sanariba warisinga adu mama sakhina tarami aduga asumna hairei. Ho miss kemta khaluraganu ai nga dum leirukhige ko aikhoi gi imau nupi oiragadabani ko noi wawa launada bida ngaihak pothaminaramo aina halaklagane energy drink asatha haira makhal makha maya mama leiraktoini ko imau nupi wahan baya ponati. Wafam asi hairamlaga sakhi pot leiba dukanda satkhirami. Saraibu aigi yumda thidbiyo ko aibu tawngambi nupi haibado tahanbiganu plana si sardi amatta khangdabra hana. Miss kainoda hairisibu aidi gyanga amata tade aigisu nungsinajaba nupi leiko sahi ahum thaduna leiribani ai nupi ani chenba ngamloiko thanelna asumna hairamlaga magi mamanaba zonda call tawduna maram punamak hairabam kanda zona ka adu hangdok halaga Miss Riyabuna parking tana thinbirami. Is thong sida hangdok lamina isa thanil Miss Riya de graida laikhrage thong sina kanana hangdok liba. Imagi Miss Riya adu satkharbani masa yadabu nupibu phage haina khalidubu kariginoba aigisu nungsinajaba nupi laye imana pamlibasibu wathok lanthok thokpadura imasu amukta khalune Miss Riyana ulta case tawraklabadi aigi mai asibu thampham laikhidro imana mamau pamega aingonda haiba yadro adusu haidene nasa aingonda minamlaga sanglaba aigi punsi asibuna karamna lengadoriba aina aigi apamba nupi yumsida purakpa matamda imana kari tauba ngamgodoinoba imana asuk yamna wakhal thelamgani haibasidi ai hanadagisu khara adum khangduna lai adubu ngasidi
100 ꯈꯪꯖꯔꯦ ꯅꯆꯥꯅꯅꯦ ꯅꯨꯃꯤꯠ 8 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯒꯦꯀꯣ ꯃꯗꯨꯗ ꯏꯃꯥꯅ ꯑꯄꯟꯕ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯂꯕ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯡꯒꯨꯜ ꯑꯃ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯇꯥꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯅ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯆꯠꯄꯤꯌꯨ ꯑꯩ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅꯁꯨ ꯏꯀꯥꯏꯖꯩ ꯏꯆꯥ ꯊꯣꯏꯁꯥ ꯅꯪꯕꯨ ꯉꯁꯤ ꯑꯣꯐꯤꯁ ꯈꯔ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯦꯡꯗ꯭ꯔꯤꯕꯣ ꯏꯆꯥꯕꯨ ꯄꯨꯡꯁꯤ 7:30 ꯇꯥꯔꯦꯅꯦꯍꯦ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯦ ꯉꯁꯤꯒꯤꯗꯤ ꯃꯍꯥꯛ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯣ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯀꯗꯧꯔꯤꯕꯁꯦ ꯗꯥ ꯊꯥꯅꯤꯜꯅ ꯑꯩꯕꯨ ꯑꯣꯐꯤꯁ ꯐꯥꯎꯕ ꯊꯤꯟꯕꯤꯅꯤ ꯍꯥꯏꯕꯅꯤ ꯃꯥꯁꯨ ꯂꯥꯛꯂꯅꯤꯗ ꯂꯥꯛꯄꯨ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯍꯣꯔꯣꯟ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯕꯥꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯊꯥꯅꯤꯜ ꯑꯃꯗꯤ ꯊꯣꯏꯁꯥ ꯑꯣꯐꯤꯁꯇ ꯆꯠꯈꯤꯔꯝꯃꯤ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯍꯥꯜ ꯊꯥꯅꯤꯜꯒꯤ ꯌꯨꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯒ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯅꯨꯄꯤ ꯊꯩꯔꯝꯃꯤ ꯗꯥꯝꯆꯥ ꯑꯩꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯅ ꯗꯥꯝꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯌꯥ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯗꯥꯝꯆꯥꯗ ꯀꯠꯊꯣꯛꯆꯔꯕꯅꯤ ꯑꯩꯕꯨ ꯂꯠꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯁꯦꯁ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯒ ꯌꯥꯝ ꯇꯧꯕ ꯍꯩꯀꯣ ꯃꯤ ꯃꯆꯥꯗꯤ ꯋꯥꯈꯜꯒ ꯄꯤꯛꯊꯔꯗꯅ ꯅꯧꯊꯔꯗꯅ ꯍꯩꯔꯛꯄ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯀꯣ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯁꯤ ꯑꯩꯅꯕꯨꯗꯤ ꯖꯣꯟꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯅꯍꯥꯛꯀꯤꯁꯨ ꯕꯕꯥꯗ ꯁꯦꯡꯅ ꯑꯁꯨꯝ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯣ ꯋꯥꯈꯜ ꯋꯥꯖꯗꯅꯕ ꯃꯃꯥ ꯉꯁꯤꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯎꯗꯦ ꯄꯨꯡꯗꯤ 10:30 ꯇꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯅꯉꯣꯟꯗꯒ ꯆꯠꯀꯅꯤ ꯒꯥꯏꯅ ꯍꯥꯏꯔꯝꯕ ꯂꯩꯕ꯭ꯔꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯤꯌꯦ ꯅꯆꯥꯗꯣ ꯅꯍꯥꯟꯗꯒꯤ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯍꯧꯗꯒꯤ ꯏꯆꯥ ꯊꯥꯅꯤꯜꯁꯦ ꯌꯥꯝ ꯁꯥꯎꯈ꯭ꯔꯕꯅꯤ ꯁꯥꯎꯕ ꯇꯥꯕꯅꯤꯅꯦ ꯃꯃꯥ ꯅꯆꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯣ ꯏꯆꯥ ꯊꯥꯅꯤꯜꯒꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯗꯣ ꯃꯤꯒꯤ ꯋꯥꯈꯜ ꯈꯪꯗꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯊꯣꯛꯀꯦ ꯇꯧꯔꯤꯗꯨꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯟꯅꯕ ꯖꯣꯟ ꯌꯨꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥ ꯂꯥꯛꯆꯔꯤꯌꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦꯅ ꯂꯥꯛꯆꯕꯅꯤꯗ ꯑꯩꯈꯣꯏ ꯊꯥꯅꯤꯜꯗꯣ ꯌꯥꯝ ꯀꯟꯅ ꯂꯨꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦꯗ ꯏꯆꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯖꯣꯟ ꯃꯍꯥꯛ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯕꯒꯦ ꯇꯝꯃꯨꯅꯦ ꯅꯍꯥꯛꯅ ꯋꯥ ꯄꯠ ꯄꯠ ꯇꯠꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯇꯞꯊꯕꯤꯌꯨ ꯀꯔꯤꯁꯨ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯕ ꯃꯤ ꯂꯣꯏꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤꯗ ꯑꯩꯒꯤ ꯏꯇꯥꯎ ꯊꯥꯅꯤꯜꯁꯦ ꯉꯁꯤ ꯅꯨꯄꯤ ꯆꯦꯜꯂꯤ ꯌꯨꯝꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ ꯏꯁꯦ ꯑꯩꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯨꯕꯩ ꯅꯤꯡꯂꯨꯔꯦꯅꯦꯍꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯒꯤ ꯄꯥꯎꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯔꯤ ꯂꯝꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯦ ꯄꯥꯕꯨꯡ ꯂꯝꯕꯨꯗꯤ ꯌꯥꯝ ꯂꯥꯞꯄ ꯃꯐꯝ ꯅꯠꯇꯦꯗ ꯊꯣꯡꯒꯥꯜ 8 ꯆꯠꯂꯒ ꯂꯩꯔꯕꯅꯤ ꯊꯣꯏꯆꯥꯅꯤꯗ ꯄꯥꯕ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯕꯁ ꯑꯗꯨꯅꯤꯗꯅ ꯄꯥꯎ ꯅꯨꯡꯉꯥꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯂꯃꯟ ꯄꯨꯔꯒ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤꯗꯅ ꯁꯤ ꯇꯧꯔꯅꯤꯁꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯈꯜ ꯃꯥꯟꯅꯖꯕꯅꯤꯅ ꯑꯩꯕꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯃꯤꯆꯪ ꯑꯣꯏꯅꯅꯕ ꯂꯩꯇꯕꯅꯤꯅ ꯏꯗꯣꯝ ꯑꯁꯨꯝ ꯂꯦꯟꯖꯕ ꯇꯥꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯇꯝꯕꯗ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯃꯀꯨꯕꯣꯛꯁꯦ ꯃꯣꯏꯕꯥꯅ ꯑꯣꯏꯔꯝꯂꯒꯅꯤꯌꯦ
Matamna asum haukhibana Thanil amadi Thoisa makhoi ani luhongduna yumduda yam nungaina leirami adubu Thanilgi mama sakhidi mamou nupi adubu otkhairaga badanam ama pisillaga tanthokhinabagi makhal makha kyaigo iba plan lepa leite khanba mama namou nupina lonba sa sidi bako yam haukraba jani he sa khakta natte insang thong thakpadana marol ama hauriba haukhre imau hek lakpadagi mama nangi khuthong lakthonga loina kawkhreda moi bagi wata sidi bako wari ama nisingla ihe hayeng nasuga phanglaba kanda nasuga do mapuna asum sindunaga laigidaba malebu aidi kwa khara toina sajabanina imau nupina thong takpagase mahau kaya khangde hauribara hautabra haibado khangjadiye Kaisamparki nupiduna mamau nupiga oiramlabadi kwa sajarabasu mahau leido oiramgani ne yengune nangsu isanupana imau wasi office thilamlaga yumsida laklambani adubu thangal kaithelda leiba aikhoigi dukan plot asibu nasanupana senaragani haiduna laikhiba ase aigidi yamna haraujaba phawi aikhoigi school asina magi mamanaba zone aduna fajana senaduna laikhibadagi mathangi sahidine aikhoigi school asidagi afaba mahiroi kun mukti puthokpa ngamlegina haina principal haire masini isa pokchabagi mahi yanba haibado fare aisu hayengsi sorat nama satkani aigi firolgado nangna arrange khara tawramu ai irujaru khigeko namau nupida hayodana aingonda haidau saruk namau nupi lagladudi karigi aingonda hairibano ihe hang aidi kauredana hai bataredana sumi madu madi ibe manangna sumi he ai thabak ama chalukhigeko ai hangba mi yumsida laglabadi thabak ama sakhi haina hayuko aina kari karamba plan tawraga yumsidagi imau nupi ase tanthokhisige hoida nupa ma selfie duna neklaga mi lainadaba tanja ama yenglaga yumsida nupa nahaga pusillaga laiminaramle haibagi badanam ama piraga tanthoklaga loiredana sakhi ni kaino aise sakhi Sunday gi numit amada Thanil amadi Kobena school gi meeting ama yauba chatkibigi matamda mamau nupi Thoisabu yumdudagi tanthokhinaba plan tawrami hai nupa nangi benki se saksing adu loina puraklaba natro hoi ise aina loina purakle ado sel di kharadi hapau ko lupa lising taradi yaroi khara hablau selgide kemta khaluraganu ai horel numidang wairam laklage ado ai khoi yum sida kanamta laihogdabani imau nupi khakta laihobani magi kana sanglaga khara naksinana leiramu ai prap changlakke ko aduga adum nupido tanthokhiduini ko nangdi ai ingit amada adum senkhro ko aina sawba horakpada yumsibu Madam Thoisa hoigi yum oibirabro kana leige mapanda amukta thokpirao mane kari haibi kataba lengsinbirao kasida kari tanasige ai Thoisane haibiyo Madam hoigi bank tagi personal loan ama lawgena apply tawjabani aduda Madam go wari khara sanagena lakchabani aina khangdaba khara leiba adugisu tanagena khanba personal loan gi matangda kari karamba document sing sangbage aina sum khangjaningduna advance oina hangjagena asum yumsida lakchabani personal loan gi oirabadi somsi government job natraga isagi account adu thagi income lakpa thabak amadi oigadabani hen akupa marol khangningba lairagasu office ta laglaga loan section da hanglaga hena phagani haina khanjai aina su mateng
ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯖꯒꯦ ꯑꯩꯅ ꯂꯣꯟꯒꯤ ꯁꯦꯛꯁꯟꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯏꯟ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯃꯦꯗꯥꯝ ꯑꯩ ꯑꯣꯐꯤꯁꯇ ꯂꯥꯛꯆꯒꯦ ꯃꯟꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯃꯦꯗꯥꯝ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯈꯛꯇ ꯊꯛꯆꯒꯦꯕ ꯑꯩꯁꯦ ꯏꯁꯤꯡ ꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯕ ꯍꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯏꯁꯤꯡ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯌꯥꯝ ꯆꯝꯖꯕ ꯃꯤꯁꯛ ꯑꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯇꯥꯍꯟꯒꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯃꯔꯥꯜꯁꯨ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯁꯈꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯗꯤꯕꯀꯣ ꯁꯣꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯍꯌꯦꯡ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯁꯦꯛꯁꯟ ꯑꯗꯨꯗ ꯑꯩꯒ ꯆꯪꯂꯒ ꯁꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯖꯔꯒꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯦꯝꯕꯣꯛ ꯁꯈꯤ ꯌꯨꯝꯗꯨꯒꯤ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯃꯤꯁꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ ꯂꯩꯇ꯭ꯔꯕ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯇꯧꯔꯤꯕꯁꯤꯅ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯇꯨꯀꯠꯆꯩ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯁꯤꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯩ ꯅꯨꯄꯥ ꯅꯪ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯨ ꯏꯃꯥ ꯃꯍꯥꯛ ꯑꯩꯈꯣꯏ ꯕꯦꯡꯛꯇꯒꯤ ꯄꯥꯔꯁꯣꯅꯦꯜ ꯂꯣꯟ ꯑꯃ ꯂꯧꯒꯦꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯝꯕꯅꯤ ꯑꯩꯗꯤ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯏꯆꯤꯟꯅꯆꯤꯟꯅ ꯄꯟꯕ ꯐꯥꯎꯕꯗ ꯍꯪꯒꯣꯏꯔꯕ ꯋꯥꯍꯩ ꯑꯗꯨ ꯅꯃꯧ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯕꯤꯌꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯈꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯉꯥꯏꯈꯣ ꯅꯨꯄꯥ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯦꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯕꯦꯝꯃ ꯅꯨꯄꯥ ꯑꯁꯤ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯨꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕꯁꯦ ꯏꯃꯥ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯨꯄꯥ ꯑꯁꯤ ꯃꯁꯛ ꯈꯪꯗꯦ ngasi hojik uriba asidagi mamangda nupa asibu ukiba leite adugisu mathakta ai kanagumba nupa amataga mari thamnakibasu leite imana yamna thajadragana damsa laklaga wari phajana sanasi aingonda badana pibasidi ai penjade damsa laklaga loina khangani yumsida kari karamba misak laklami laklamde haiba damsa ki mobile da loina yenglaga khanglagani kari aigi isanapa laklaga khanglagani gaina nachindo thiraganune ngambu ngamine yumsidabu hare hare sidani ko ahallamanna hairambado chumkhredako nupina mapal thokna thabak tawrabadi lamchat chumlakti haibado ibema nang ichanupa lakringai sida napamna chatkhro hairisini aikhoi yum sidine oktaba oktibigi leifam natte thui namaido yingningdre he khare nungsige tawrambani tupkat cheye amuk hanna nasakto uhallaganu hairibesini loire loire aigi ichanupagi punsi loire dana mangle takle dana laikai sina taraga kari haina kini ebe manangse yum sida laihoge haibra natragana aikhoi yum sidagi satkhro haibra hairo aikhoi nanga laiminaba ngamoiko lamsat naide nupi nangse aikhoi yum sigi mamau oiba pamjade haijari besini karigi imana yum sidagi thadoktuna satkadoribano yum sidi imagini aidi yum sida lakpa kuidriba lamlanbini adubu aina karigumba lamsat naidebi nupi makta oirabadi aigi thawai asi kotak tathadokpa ngamgani karigumba aina lanba makta oiramdraba madugi apapata pumnamak lemnadi ai tokloi aigi base of level da ain gi thongda puthokna wakat kane haibase imasu khangbiyu ai kanada su ngasi phawwa lan kiba leitri
ꯂꯥꯟꯁꯨ ꯂꯥꯟꯖꯔꯣꯏ ꯂꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯩ ꯗꯥꯝꯆꯥꯕꯨ ꯉꯥꯏꯈꯤꯅꯤ ꯃꯍꯥꯛ ꯂꯥꯛꯂꯒ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯃꯗꯨ ꯐꯥꯎꯕꯗꯪꯗꯤ ꯏꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯣꯠꯄ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛ ꯄꯥꯔꯠ 5 ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯦ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯩꯊꯥꯔꯒ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯅꯠꯆꯗꯦ ꯋꯥꯔꯤ ꯑꯁꯤ LDCꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜ ꯑꯗꯨꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯁꯃꯥꯖ ꯑꯁꯤꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯠꯅꯖꯕꯅꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯗ ꯊꯧꯅꯥ ꯍꯥꯞꯂꯤꯕꯅꯤ ꯊꯦꯡꯛ ꯌꯨ